ꯄꯥꯕꯨꯡ ꯕꯤꯔꯦꯟꯕꯨ ꯑꯩ ꯎꯅꯖꯅꯤꯡꯉꯦ ꯁꯦꯡꯅ ꯑꯩ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒ ꯎꯅꯔꯒ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯑꯩ ꯈꯪꯅꯤꯡꯉꯤ ꯄꯤꯛꯏꯉꯩꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯧꯕ ꯄꯣꯕꯁꯦ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯍꯦꯛ ꯈꯔ ꯂꯨꯅ ꯇꯧꯕꯁꯦ ꯍꯦꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯅ ꯑꯉꯥꯡꯁꯦ ꯏꯆꯦ ꯑꯩ ꯂꯥꯛꯀꯦ ꯏꯆꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯁꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯃꯥꯁꯦ ꯇꯥꯟꯅꯕꯁꯤꯗ ꯃꯥꯒꯤ ꯑꯩ ꯇꯨꯡ ꯏꯟꯅꯔꯛꯄꯁꯤꯗ ꯃꯥꯁꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯕ ꯑꯩ ꯏꯅꯥꯎꯅꯨꯄꯥꯁꯦ ꯑꯗꯣ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒꯅꯦ ꯊꯣꯔꯛꯄ ꯀꯥꯟꯗꯅꯦ ꯑꯉꯥꯡꯁꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯑꯗꯨꯝ ꯃꯊꯟꯗ ꯑꯗꯨꯝ ꯀꯥꯈꯠꯂꯒ ꯃꯊꯛꯇ ꯂꯦꯞꯄ ꯂꯩꯔꯝꯃꯦ ꯑꯩ ꯏꯅꯥꯎꯅꯨꯄꯥꯁꯦ ꯈꯔ ꯃꯌꯥꯝꯗꯒꯤ ꯈꯔ ꯃꯊꯧꯅꯥ ꯈꯔ ꯂꯩꯌꯦꯕ ꯑꯩ ꯏꯅꯥꯎꯅꯨꯄꯥꯁꯦ ꯄꯤꯛꯏꯉꯩꯗꯒꯤꯅꯤꯀꯣ ꯀꯥꯐꯩ ꯆꯠꯄ ꯍꯩꯔꯛꯄꯗꯒꯤ ꯅꯨꯃꯤꯠꯁꯦ ꯃꯥꯅꯅꯦ ꯏꯔꯣꯜꯂꯒ ꯃꯄꯥꯁꯦ ꯄꯤꯖꯔꯝꯃꯦꯕ ꯆꯥꯛꯁꯦ ꯃꯄꯥꯅ ꯍꯥꯏ ꯑꯁ ꯏꯆꯥꯅ ꯏꯔꯣꯟꯕꯁꯦ ꯍꯥꯎꯏꯗꯥꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯆꯥꯃꯤꯟꯅꯩꯕ ꯏꯀꯣꯏꯒꯩ ꯏꯆꯥꯁꯤꯅ ꯊꯕꯛ ꯇꯧꯔꯒ ꯃꯄꯥꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯤ ꯕꯕꯥ ꯅꯪ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯑꯩ ꯏꯆꯥꯅ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯁꯤꯗ ꯂꯣꯏꯈꯔꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯄꯤ ꯊꯤꯕꯤꯔꯒꯦꯅ ꯍꯥꯏꯌꯦꯕ ꯃꯥ ꯍꯥꯏꯌꯦ ꯑꯩꯗꯤ ꯅꯨꯄꯤ ꯁꯨꯡꯊꯤ ꯊꯤꯔꯣꯏ ꯑꯩ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤ ꯑꯩꯗꯤ ꯏꯃꯥ ꯑꯗꯨꯒ ꯗꯗꯥꯒꯅꯦ ꯏꯇꯩꯃꯒꯤ ꯃꯆꯥ ꯌꯣꯛꯑꯒ ꯑꯩ ꯂꯩꯒꯦꯅ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯝꯕ ꯃꯇꯝꯗ ꯃꯥ ꯆꯠꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯗꯤ ꯂꯥꯞꯅ ꯃꯃꯥꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯦ ꯑꯩꯗꯤ ꯌꯨꯝꯒꯤ ꯆꯦꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯁꯦ ꯃꯤꯒꯤ ꯆꯔꯥ ꯍꯦꯜꯍꯧꯋꯦꯅ ꯑꯩꯈꯣꯏꯒꯤ ꯆꯔꯥꯁꯦ ꯄꯤꯊꯣꯛꯑꯝꯃꯦꯕ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 18ꯗ ꯑꯩꯈꯣꯏ ꯀꯧꯇ꯭ꯔꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡꯒꯤ ꯃꯅꯨꯡ ꯂꯩꯕ ꯀꯧꯇ꯭ꯔꯨꯛꯀꯤ ꯃꯐꯝꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯉꯥꯛꯅꯕ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯉꯥꯛꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯋꯥꯏꯈꯣꯝ ꯅꯤꯂꯀꯃꯜ ꯑꯦꯂꯥꯏꯁ ꯕꯣꯏꯆꯥꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯆꯔꯤ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯁꯤꯡꯃꯩ ꯊ꯭ꯔꯤꯁꯤ ꯂꯩꯔꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯂꯩꯔꯤ ꯑꯋꯥꯕ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯆꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯆꯔꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯄꯥꯎꯖꯦꯜ ꯄꯤꯕ ꯂꯥꯛꯆꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯇꯦꯛ ꯑꯃ ꯁꯥꯔꯒ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯀꯔꯤ ꯐꯣꯡꯗꯣꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ 이마기 아한바다 민감땅 이마기 민감땅 하이비요. 와이콤 옹비톤도. 아도 아타우바 레이케드라바 와이콤 닐카말. 보이사는 수강에 마. ꯍꯣꯏ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯣꯏꯗꯣꯏꯅꯦꯕ ꯏꯃꯥ ꯑꯄꯣꯛꯄꯗꯤ ꯂꯩꯔꯤꯕ꯭ꯔꯥ ꯑꯄꯣꯛꯄꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯏ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯋꯥꯏꯈꯣꯝ ꯏꯕꯣꯌꯥꯏꯃ ꯃꯥꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯄꯣꯛꯏ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎ 4 ꯄꯣꯛꯑꯦ ꯃꯥ ꯏꯇꯣꯟ ꯇꯣꯟꯕꯅꯦ ꯁꯥ ꯑꯗꯣ ꯏꯃꯥ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕꯁꯤ ꯑꯩꯈꯣꯏ ꯃꯥꯔꯆꯦꯟ ꯅꯦꯚꯤ ꯑꯣꯏ ꯍꯥꯏꯅꯁꯨ ꯇꯥꯖꯩꯀꯣ ꯑꯗꯣ ꯃꯥꯁꯦ ꯁꯔꯚꯤꯁ ꯆꯪꯈꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯀꯩ ꯂꯝꯗꯒꯗꯤ ꯄꯣꯁꯇꯤꯡ ꯇꯥꯔꯝꯃꯤ ꯍꯟꯗꯛ ꯀꯩ ꯂꯝꯗꯒꯤ ꯊꯣꯛꯂꯛꯑꯒꯅꯣ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯏꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯥꯅ ꯍꯟꯗꯛ ꯊꯣꯛꯂꯛꯄꯁꯤ ꯗꯨꯕꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯦ ꯗꯨꯕꯥꯏꯗ ꯑꯍꯥꯟꯕꯗ ꯃꯥ ꯇꯔꯀꯤꯗ ꯇꯥꯔꯝꯃꯦ ꯑꯃꯨꯛ ꯏꯔꯥꯟꯗ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯃꯥꯁꯦ ꯏꯔꯥꯟꯗ ꯇꯥꯔꯦ ꯏꯔꯥꯟꯗꯒꯤ ꯑꯃꯨꯛ ꯇꯔꯀꯤ ꯂꯥꯛꯑꯦ ꯇꯔꯀꯤꯗꯒꯤ ꯑꯃꯨꯛ ꯗꯨꯕꯥꯏꯗ ꯂꯥꯛꯄꯅꯦ ꯃꯥꯁꯦ ꯗꯨꯕꯥꯏꯗꯒꯤ ꯍꯧꯖꯤꯛ ꯁꯨꯇꯤ ꯂꯧꯔꯒ ꯂꯥꯛꯄꯅꯦ ꯃꯥ ꯁꯨꯇꯤꯁꯦ ꯃꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯇꯤ ꯂꯧꯔꯒ ꯂꯥꯛꯄꯅꯦ ꯃꯥꯁꯦ ꯁꯨꯇꯤꯁꯦ ꯃꯥ ꯊꯥ 3 ꯂꯧꯔꯛꯄꯅꯦꯕ ꯑꯗꯒꯤ ꯊꯥ 3 ꯂꯧꯔꯛꯄꯗꯒꯤ ꯃꯥꯁꯦ ꯑꯃꯨꯛ ꯏꯔꯥꯡ ꯀꯩꯀꯥ ꯂꯩꯔꯛꯄꯁꯤꯗꯅꯦ ꯃꯥꯅ ꯁꯨꯇꯤꯁꯦ ꯂꯧꯊꯔꯝꯃꯦꯕ ꯑꯃꯨꯛ ꯁꯨꯇꯤ ꯂꯧꯊꯩ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯃꯥꯅ ꯐꯣꯟ ꯇꯧꯖꯔꯒ ꯃꯁꯥꯅ ꯐꯣꯟ ꯇꯧꯔ ꯃꯥꯅ ꯑꯩ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯣꯏꯅ ꯀꯟ ꯇꯧꯈ꯭ꯔꯒꯗꯤ ꯃꯥꯁꯦ ꯆꯠꯇꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯏꯃꯥ ꯑꯁ ꯌꯥꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯇꯕꯅꯦꯕ ꯁꯨꯇꯤꯁꯦ ꯍꯟꯗꯛ ꯊꯣꯛꯂꯛꯏꯁꯦ ꯃꯥ ꯀꯌꯥꯝ ꯀꯨꯏꯔꯦ ꯊꯣꯛꯂꯛꯇꯕꯗꯤ ꯃꯥꯁꯦ ꯆꯍꯤꯃꯨꯛ ꯂꯩꯔꯒ ꯊꯣꯛꯂꯛꯑꯦ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯆꯍꯤ ꯑꯃꯃꯝ ꯂꯩꯔꯒ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯈ꯭ꯋꯥꯏ ꯐꯥꯁ ꯃꯥꯅ ꯊꯣꯛꯂꯛꯄꯗꯨꯗꯤ ꯆꯍꯤ ꯑꯃ ꯍꯦꯜꯂ ꯊꯣꯛꯂꯛꯑꯦ ꯁꯨꯇꯤꯁꯦ ꯈꯔ ꯁꯥꯡ ꯂꯧꯕ ꯃꯔꯛꯇ ꯁꯨꯇꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯧꯕꯗꯤ ꯌꯥꯗꯕꯅꯦ ꯃꯥ ꯁꯨꯇꯤ ꯂꯧꯕꯗꯗꯤ ꯁꯥꯡ ꯂꯧꯋꯦ ꯃꯥꯅ ꯑꯍꯥꯟꯕ ꯊꯣꯛꯈꯤꯕꯁꯦ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯅꯦ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯁꯦ ꯑꯗꯨꯒ ꯂꯥꯟꯁꯦ ꯇꯥꯡ 3ꯗꯒꯤ ꯍꯧꯕꯅꯦ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯒ ꯃꯥꯅ ꯊꯣꯛꯈꯤꯕꯁꯦ ꯇꯥꯡ 35ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ
ꯌꯨꯝꯗꯒꯤ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯃꯥꯁꯦ ꯆꯠꯂꯒ ꯃꯥ ꯅꯨꯡꯗꯥꯡ ꯑꯗꯨꯝ ꯍꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯅ ꯆꯩꯌꯦꯕꯀꯣ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯪ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯨꯡꯆꯠꯇ ꯆꯠꯂꯦꯅ ꯊꯕꯛ ꯆꯠꯂꯤꯅꯦꯗ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯤ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯤꯅꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯆꯠꯂꯤꯅꯤ ꯍꯥꯏꯗꯣꯛꯇꯦꯕ ꯃꯥꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯆꯥꯁꯦ ꯏꯇꯣꯟ ꯇꯣꯟꯕꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯊꯝꯖꯩꯌꯦꯕ ꯑꯩꯈꯣꯏ ꯏꯆꯥꯁꯦ ꯑꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯄꯥꯒ ꯑꯩꯈꯣꯏꯅ ꯆꯩꯔꯛꯀꯅꯤ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯦꯕ ꯃꯥꯅ ꯃꯥꯔꯁꯦꯜ ꯅꯦꯚꯤ ꯑꯣꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯣꯛꯑꯣ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯍꯥꯏꯌꯦ ꯏꯃꯥ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯣꯛꯇꯣꯏꯅꯦ ꯑꯩꯅ ꯃꯥꯔꯁꯦꯜ ꯅꯦꯚꯤ ꯑꯣꯏꯔꯒ ꯍꯥꯏꯌꯦꯕ ꯃꯥꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯁꯤꯡꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯄꯥꯒ ꯑꯩꯈꯣꯏꯅ ꯇꯣꯛꯍꯟꯅꯤꯡꯉꯦꯕ ꯊꯕꯛꯁꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯤꯗꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯏꯆꯥ ꯊꯕꯛ ꯇꯧꯕꯁꯦ ꯃꯌꯥꯝꯅꯗꯤ ꯀꯔꯞꯁꯟ ꯂꯩꯇꯦ ꯍꯥꯏ ꯑꯗꯣ ꯃꯅꯨꯡꯗꯗꯤ ꯀꯔꯞꯁꯟ ꯑꯗꯨꯝ ꯂꯩ ꯏꯆꯥꯁꯤ ꯃꯥꯁꯤꯗ ꯌꯥꯎꯗꯕ ꯅꯠꯇꯦ ꯏꯟꯇꯔꯚꯤꯌꯨ ꯌꯥꯝ ꯌꯥꯎꯋꯦ ꯄꯩꯁꯥ ꯄꯤꯗꯕꯗꯒꯤ ꯈꯟꯕꯤꯔꯛꯇꯕꯅꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯥꯗ ꯆꯪꯈꯤꯕꯅꯦ ꯃꯃꯥꯟꯅꯕ ꯑꯃꯒ ꯇꯧꯔꯒ ꯑꯗꯨ ꯃꯥꯅ ꯁꯤꯗ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯟꯁꯤ ꯍꯧꯈ꯭ꯔꯀꯥꯟꯗ ꯃꯥ ꯑꯩ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯦ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯒꯠꯈꯠꯂꯦꯒꯗꯤ ꯂꯥꯟꯁꯦ ꯑꯗꯨꯝ ꯀꯟꯁꯤꯜꯂꯛꯑꯦꯗꯅꯀꯣ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯪꯉꯀꯥꯟꯗ ꯃꯥꯁꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯉꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤꯅ ꯉꯥꯛꯇ꯭ꯔꯒꯗꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯦ ꯂꯥꯟꯖꯦꯜꯂꯒ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯔꯛꯑꯦꯕ ꯏꯆꯥꯁꯤꯅ ꯑꯗ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯃꯄꯥ ꯏꯕꯥꯏꯅ ꯅꯪ ꯅꯊꯟꯇꯒ ꯉꯥꯛꯑ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯒꯦꯕ ꯑꯩꯅ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏ ꯏꯃꯥ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯗꯤ ꯉꯥꯛꯄ ꯉꯝꯒꯅꯤ ꯏꯃꯥ ꯅꯪꯅ ꯊꯧꯅꯥ ꯂꯩꯌꯨ ꯑꯅ ꯏꯆꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯑꯩꯁꯨ ꯏꯆꯥꯅ ꯆꯠꯄ ꯃꯥꯏꯀꯩ ꯌꯦꯡꯉ ꯑꯗꯨꯝ ꯆꯠꯂꯤ ꯑꯩꯁꯦ ꯏꯆꯥꯁꯦ ꯀꯔꯤ ꯁꯣꯏꯒꯅꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯁꯦ ꯇꯧꯕꯗꯕꯨ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯂꯩꯈꯤꯗꯕ ꯃꯐꯝꯁꯤꯗꯗꯤ ꯑꯩ ꯆꯠꯍꯧꯗ꯭ꯔꯦ ꯆꯠꯍꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯛꯆꯥꯡ ꯉꯝꯃꯛꯇꯕꯒ ꯀꯩꯒ ꯑꯩ ꯆꯠꯍꯧꯗꯦ ꯆꯠꯂꯝꯗꯥꯏ ꯅꯨꯃꯤꯠꯁꯤꯗꯤ ꯏꯃꯥꯒ ꯊꯦꯡꯅꯕꯤꯍꯧꯕ꯭ꯔꯥ ꯊꯦꯡꯅꯩ ꯏꯆꯥꯒ ꯀꯩꯀꯩꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯤ ꯃꯍꯥꯛ ꯃꯥꯅꯅꯦ ꯁꯤꯒꯤ ꯊꯦꯡꯅꯕꯁꯤꯁꯨꯅꯦ ꯃꯥ ꯂꯩꯔꯣꯏꯗꯕ ꯃꯥꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯋꯥꯠꯂꯤꯀꯥꯟꯗ ꯂꯥꯛꯑꯝꯃꯦꯕ ꯂꯥꯛꯑꯝꯕꯁꯦ ꯃꯥ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯑꯋꯥꯕ ꯋꯥꯔꯤ ꯁꯥꯔꯝꯗꯦ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯔꯝꯃꯦꯕ ꯑꯗ ꯃꯥꯅ ꯍꯥꯏ ꯃꯄꯥꯗꯤ ꯕꯤꯄꯤ ꯂꯩ ꯗꯥꯏꯕꯤꯇꯤꯁꯁꯨ ꯋꯥꯡꯉꯦ ꯃꯄꯥꯁꯦ ꯑꯗꯣ ꯕꯤꯄꯤ ꯗꯥꯏꯕꯤꯇꯤꯁ ꯋꯥꯡꯕꯅꯤꯅ ꯃꯥꯅ ꯃꯄꯥꯁꯦ ꯁꯨꯡꯇꯥ ꯇꯥꯍꯟꯅꯤꯡꯗꯦꯕ ꯅꯨꯃꯤꯠꯁꯦ ꯃꯥꯅꯅꯦ ꯏꯔꯣꯜꯂꯒ ꯃꯄꯥꯁꯦ ꯄꯤꯖꯔꯝꯃꯦꯕ ꯆꯥꯛꯁꯦ ꯃꯄꯥꯅ ꯍꯥꯏ ꯑꯁ ꯏꯆꯥꯅ ꯏꯔꯣꯟꯕꯁꯦ ꯍꯥꯎꯏꯗꯥꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯆꯥꯃꯤꯟꯅꯩꯕ ꯏꯀꯣꯏ ꯀꯣꯏꯒꯩ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯇꯧꯔꯛꯄꯗ ꯑꯩꯅ ꯀꯩ ꯍꯥꯏꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯏꯃꯥ ꯑꯩ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗ ꯏꯕꯨꯡꯉꯣ ꯅꯪ ꯌꯦꯡ ꯆꯠꯂꯨꯀꯣꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯒꯤ ꯃꯥꯁꯦ ꯍꯜꯂꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯝ ꯏꯆꯥꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯎꯕ ꯐꯪꯈꯤꯗ꯭ꯔꯦꯕ ꯑꯩ ꯏꯆꯥꯁꯦ ꯑꯩ ꯐꯣꯟ ꯇꯧꯋꯦ ꯑꯗꯨꯝ ꯏꯆꯥꯁꯦ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯝꯅꯦꯕ ꯃꯤꯒꯤꯗꯤ ꯃꯄꯥꯟꯒꯤꯅ ꯄꯥꯡꯉꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯍꯟꯅ ꯌꯦꯡꯕꯤꯗꯦꯕ ꯑꯗꯨꯅ ꯑꯩ ꯑꯃꯔꯣꯝꯗ ꯀꯩꯝꯇ ꯍꯥꯏꯖꯅꯤꯡꯗꯦ ꯑꯩ ꯄꯥꯕꯨꯡ ꯕꯤꯔꯦꯟꯕꯨ ꯑꯩ ꯎꯅꯖꯅꯤꯡꯉꯤ ꯁꯦꯡꯅ ꯑꯩ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒ ꯎꯅꯔꯒ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯋꯥꯈꯜꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯑꯩ ꯈꯪꯅꯤꯡꯉꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯈꯤꯕꯁꯦ ꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡꯁꯦ ꯅꯣꯡꯃꯒꯤꯁꯨ ꯀꯟꯈꯠꯂꯛꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯊꯕꯛ ꯇꯧꯔꯒ ꯃꯄꯥꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯤ ꯕꯕꯥ ꯅꯪ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯑꯩ ꯏꯆꯥꯅ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯁꯤꯗ ꯂꯣꯏꯈꯔꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯑꯩꯗꯤ ꯑꯇꯩꯁꯨ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯟꯅꯔꯒ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯣꯏꯅꯅꯦ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯟꯁꯦ ꯇꯞꯊꯈꯤꯅꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯁꯦ ꯌꯦꯡꯅꯤꯡꯉꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯉꯁꯤꯐꯥꯎ ꯋꯥ ꯉꯥꯡꯗꯅ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯁꯦ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤꯁꯨ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯈꯪꯅꯤꯡꯉꯤ ꯑꯩ ꯄꯥꯕꯨꯡꯒ ꯎꯅꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯥꯏ ꯃꯔꯤꯅꯦꯕꯨꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦ ꯅꯨꯄꯤ ꯀꯌꯥꯅꯣ ꯅꯨꯄꯥ ꯀꯌꯥꯅꯣ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯅꯤ ꯍꯧꯖꯤꯛ ꯂꯩꯕꯤꯍꯧꯔꯤꯁꯤꯅ ꯏꯌꯥꯝꯕꯒ ꯏꯆꯦꯒ ꯑꯣꯏꯗꯣꯏꯅꯦꯕ ꯃꯆꯦꯒ ꯃꯌꯥꯝꯕꯒꯅꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯏꯌꯥꯝꯕ ꯋꯥꯏꯈꯣꯝ ꯅꯤꯂꯀꯃꯜꯁꯤ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯑꯅꯤ ꯂꯩꯕ ꯑꯗꯨꯒ ꯏꯌꯥꯝꯕ ꯂꯩꯕꯁꯤꯒ ꯀꯔꯤ ꯀꯔꯤ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯃꯉꯣꯟꯗ ꯆꯦꯜꯂꯤ ꯈꯤꯇꯪ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯀꯔꯤ ꯀꯔꯤ ꯈꯤꯇꯪ ꯎꯕ ꯐꯪꯉꯤ ꯍꯥꯏꯕꯤꯌꯨ ꯃꯉꯣꯟꯗ ꯇꯣꯞ ꯇꯣꯞꯄ ꯒꯨꯟꯗꯤ ꯌꯥꯝ ꯆꯦꯜꯂꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯗꯨꯝ ꯃꯥꯁꯦ ꯌꯦꯡꯉꯨꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯃꯥꯁꯦ ꯑꯐꯥꯎꯕ ꯃꯃꯤꯡ ꯆꯠꯂꯣ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ ꯍꯥꯏ ꯃꯥ ꯃꯔꯥꯏꯕꯛ ꯂꯩꯇꯕꯅꯤ ꯃꯥ ꯁꯥꯟꯅꯕꯗꯁꯨ ꯃꯥ ꯑꯗꯨꯝ ꯃꯥ ꯒꯣꯜ ꯃꯦꯗꯜ ꯀꯩꯀꯥ ꯂꯧꯔꯝꯃꯤ ꯑꯩ ꯏꯆꯥꯁꯦ ꯑꯗꯩ ꯃꯥ ꯀꯔꯝꯕ ꯁ꯭ꯄꯣꯔꯠꯁ ꯃꯥꯎꯟꯇꯦꯟ ꯕꯥꯏꯠ ꯀꯩꯅꯣꯗꯁꯨ ꯂꯧꯋꯦ ꯃꯥꯁꯦ ꯑꯗꯨꯒ ꯃꯥ ꯐꯦꯟꯁꯤꯡꯁꯨ ꯁꯥꯟꯅꯔꯝꯃꯤ ꯃꯥꯁꯦ ꯁꯥꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯅ ꯀꯟꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯅꯕ ꯉꯝꯍꯟꯈꯤꯗꯦ ꯏꯆꯥꯁꯦ ꯃꯔꯛ ꯑꯃ ꯃꯥ ꯃꯇꯦꯛ ꯑꯃ ꯉꯥꯎꯁꯟꯅꯔꯨꯏ ꯀꯔꯤꯒꯤ ꯃꯥ ꯃꯥꯎꯟꯇꯦꯟ ꯕꯥꯏꯛꯀꯤ ꯁꯥꯏꯀꯜꯗ ꯃꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯔꯐꯥꯎ ꯃꯥ ꯈꯜꯂꯦꯕ ꯈꯟꯕꯁꯤꯗ ꯑꯣꯖꯥꯁꯤꯅꯅꯦ ꯅꯝꯐꯨꯗ ꯃꯥ ꯈꯟꯈꯤꯗꯦꯕ
ꯑꯗꯨꯗꯒꯤ ꯃꯥ ꯃꯇꯦꯛ ꯑꯃ ꯉꯥꯎꯁꯟꯅꯔꯨꯏꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯤꯡꯕ ꯀꯥꯏꯈꯤꯕꯗꯨꯅ ꯅꯤꯡꯕ ꯀꯥꯏꯈꯤꯕꯗꯨꯅ ꯑꯗꯨꯕꯨ ꯀꯣꯟꯅ ꯃꯥ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯇꯧꯒꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯥꯟꯅꯕꯔꯣꯝꯗ ꯆꯠꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥ ꯍꯧꯖꯤꯛ ꯅꯦꯚꯤꯒꯤꯁꯦ ꯑꯣꯏꯈꯤꯕꯅꯦꯕ ꯏꯃꯥꯗꯣ ꯆꯍꯤꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯗꯤ ꯌꯧꯁꯤꯜꯂꯛꯑꯕꯅꯦꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕꯁꯦ ꯑꯗꯣ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯔꯤꯒꯗꯤ ꯏꯃꯥꯗ ꯍꯧꯗꯣꯛꯄꯤꯔꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯁꯤꯡꯅꯕ ꯀꯩꯀꯩ ꯑꯃꯒꯗꯤ ꯀꯩꯀꯩ ꯃꯥꯅꯗꯤ ꯍꯥꯏꯗꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏ ꯃꯄꯥ ꯏꯕꯥꯅꯤꯅ ꯅꯪ ꯅꯨꯄꯤ ꯊꯤꯕꯤꯔꯒꯦꯅ ꯍꯥꯏꯌꯦꯕ ꯃꯥ ꯍꯥꯏꯌꯦ ꯑꯩꯗꯤ ꯅꯨꯄꯤ ꯁꯨꯡꯊꯤ ꯊꯤꯔꯣꯏ ꯑꯩ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯤ ꯑꯩꯗꯤ ꯏꯃꯥ ꯑꯗꯨꯒ ꯗꯗꯥꯒꯅꯦ ꯏꯇꯩꯃꯒꯤ ꯃꯆꯥ ꯌꯣꯛꯑꯒ ꯑꯩ ꯂꯩꯒꯦꯅ ꯑꯗꯨꯝ ꯏꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯝꯕ ꯃꯇꯝꯗ ꯃꯥ ꯑꯩ ꯏꯃꯥ ꯅꯣꯏ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯤ ꯕꯕꯥꯅ ꯕꯥꯅꯤ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯤ ꯏꯃꯥ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯊꯤꯔꯣꯏ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯍꯣꯡꯕ ꯄꯣꯔꯛꯏ ꯑꯗꯩ ꯀꯩꯅꯣ ꯄꯣꯔꯛꯄꯅꯤꯅ ꯑꯩ ꯗꯗꯥꯒ ꯏꯇꯩꯃꯩ ꯃꯆꯥ ꯌꯣꯛꯑꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯅ ꯃꯥ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯃꯥ ꯄꯜꯂꯨꯕꯗ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯃꯥꯁꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯕꯨꯛꯆꯦꯜꯁꯨ ꯌꯥꯝ ꯁꯦꯡꯉꯦ ꯃꯥꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥ ꯀꯩꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯌꯥꯗꯦ ꯂꯩꯀꯥꯏꯒꯤ ꯃꯥ ꯑꯗꯨꯝ ꯌꯥꯎꯒꯅꯤ ꯇꯧꯒꯅꯤ ꯃꯌꯥꯝꯅ ꯑꯗꯨꯃ ꯆꯠꯂꯨ ꯑꯗꯨꯃ ꯇꯧ ꯍꯥꯏꯕꯁꯦ ꯍꯣꯏ ꯍꯥꯏꯕꯁꯦ ꯃꯥ ꯁꯤ ꯅꯠꯇꯅ ꯃꯥ ꯅꯣꯡꯇ ꯑꯩ ꯇꯜꯂꯤ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯦ ꯑꯗꯨꯝ ꯃꯤ ꯑꯃꯅꯅꯦ ꯏꯕꯣ ꯅꯪ ꯑꯗꯨꯗ ꯑꯗꯨꯝ ꯇꯧ ꯑꯧ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯩ ꯏꯆꯥꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝ ꯎꯏ ꯌꯨꯝꯒꯤ ꯆꯦꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯁꯦ ꯃꯤꯒꯤ ꯆꯔꯥ ꯍꯦꯜꯍꯧꯋꯦꯅ ꯑꯩꯈꯣꯏꯒꯤ ꯆꯔꯥꯁꯦ ꯄꯤꯊꯣꯛꯑꯝꯃꯦꯕ ꯂꯧꯒꯤ ꯍꯟꯗꯛꯀꯤ ꯂꯧꯒꯤ ꯄꯩꯁꯥ ꯈꯔ ꯃꯄꯥꯅ ꯄꯩꯁా ꯂꯧꯊꯣꯛꯑꯒ ꯊꯝꯕꯁꯦ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯅꯥꯏꯅ ꯃꯥꯅ ꯃꯄꯥꯒ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯑꯝꯗꯅ ꯇꯨꯃꯤꯟꯅ ꯄꯤꯊꯣꯛꯑꯝꯃꯦꯕ ꯄꯩꯁꯥꯁꯤ ꯉꯥꯡꯉꯨꯕ ꯃꯇꯝꯗꯅ ꯏꯃꯥ ꯃꯤ ꯅꯥꯗꯅ ꯇꯧꯔꯤꯅꯦꯅ ꯈꯨꯝꯃꯛꯑꯦ ꯃꯥ ꯌꯨꯝ ꯆꯪꯗꯦ ꯃꯥ ꯑꯗꯨꯗ ꯃꯄꯥꯗ ꯐꯣꯟ ꯇꯧꯔ ꯕꯕꯥ ꯑꯩ ꯆꯪꯉꯛꯄ ꯌꯥꯔꯗ꯭ꯔꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯉꯁꯤꯁꯦ ꯂꯥꯟꯅ ꯊꯧꯔꯝ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟꯗꯨꯅꯦꯕ ꯇꯥꯔꯤꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯖꯔꯛꯄ ꯃꯇꯝꯗꯁꯨ ꯊꯦꯡꯅꯖꯩ ꯑꯩꯈꯣই ꯁꯦꯜ ꯊꯥꯕꯤꯒꯅꯨ ꯕꯥꯕꯣꯛ ꯃꯥꯏ ꯇꯥꯕꯤꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏ ꯊꯦꯡꯅꯖꯩꯕꯀꯣ ꯏꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯥ ꯉꯁꯥꯏꯒꯤ ꯁꯦꯜ ꯑꯩꯈꯣꯏ ꯂꯧꯖꯔꯣꯏ ꯄꯣꯌꯦꯡ ꯂꯧꯖꯔꯣꯏ ꯍꯥꯏꯅ ꯃꯄꯥꯟꯗꯒꯤ ꯍꯧꯔꯛꯏꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯅ ꯑꯗꯨ ꯂꯧꯖꯔꯣꯏꯅ ꯊꯦꯠꯄꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯈꯔꯦ ꯏꯆꯥꯁꯦ ꯄꯣꯛꯆꯕꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯆꯔꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤꯗꯃꯛꯇꯅꯦꯅ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯑꯋꯥꯠꯄ ꯂꯩꯇꯕꯗꯣ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤꯝꯇ ꯂꯧꯔꯔꯣꯏꯀꯣꯅ ꯍꯥꯏꯔꯒ ꯑꯩꯅ ꯂꯧꯖꯗꯕꯅꯦ ISA ꯀ꯭ꯂꯕ ꯀꯣꯡꯄꯥ ꯆꯤꯡꯉꯥꯡꯕꯝ ꯂꯩꯀꯥꯏ ꯀ꯭ꯂꯕꯁꯤꯅ ꯏꯃꯥ ꯍꯣꯏꯒꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯤꯕꯅ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯇꯧꯕꯤ ꯑꯗꯣ ꯂꯥꯟꯅ ꯊꯧꯔꯝꯁꯦ ꯏꯃꯥ ꯂꯥꯛꯏꯕ ꯇꯥꯡ 11ꯁꯤꯗꯅꯦ ꯇꯥꯔꯤꯁꯦ ꯑꯗꯣ 11ꯁꯤ ꯑꯩꯈꯣꯏ ꯖꯨꯂꯥꯏꯒꯤ ꯇꯥꯡ 14ꯅꯤ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯉꯁꯤꯒꯤ ꯏꯃꯥ ꯃꯉꯥꯅꯤ ꯂꯩꯍꯨꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯔꯝ ꯃꯐꯝꯗꯒꯤ ꯃꯌꯥꯝꯁꯤꯡ ꯂꯥꯛꯄꯤꯔꯝꯃꯤ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯃꯥ ꯃꯐꯝꯁꯦ ꯂꯣꯏꯅꯃꯛ ꯊꯨꯡꯅꯕ ꯂꯥꯛꯏ ꯍꯥꯏꯇꯥꯔꯦ ꯊꯧꯕꯥꯜꯒꯤ ꯂꯥꯛꯏ ꯑꯗꯒꯤ ꯂꯝꯁꯥꯡꯒꯤ ꯂꯥꯛꯏ ꯐꯨꯝꯂꯧꯒꯤ ꯂꯥꯛꯏ ꯇꯈꯦꯜꯂꯣꯡꯒꯤ ꯈꯪꯅꯗꯕ ꯉꯥꯛꯇꯅꯤꯀꯣ ꯂꯥꯛꯏꯁꯦ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗꯒꯤꯁꯨ ꯂꯥꯛꯏ ꯈꯪꯅꯗꯕ ꯉꯥꯛꯇꯅꯦꯕ ꯂꯥꯛꯏꯁꯦ ꯈꯪꯅꯗꯕ ꯉꯥꯛꯇꯅꯤ ꯑꯩ ꯅꯣꯡꯐꯥꯎ ꯎꯅꯖꯗꯦ ꯏꯆꯥꯅ ꯂꯩꯔꯝꯃꯒꯅꯦ ꯃꯥꯁꯦ ꯃꯕꯨꯛ ꯐꯩ ꯕꯣꯏꯆꯥ ꯅꯪꯁꯦ ꯅꯔꯤꯜ ꯂꯩꯕꯅꯤꯀꯣ ꯍꯥꯏꯗꯅꯅꯦ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯅꯅꯦ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯛꯄꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯕꯥꯇꯣꯜ ꯑꯃꯁꯨ ꯇꯧꯖꯔꯨꯗꯦ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯅꯤ ꯃꯥꯅ ꯊꯨꯡꯉꯨꯕ ꯂꯥꯟ ꯌꯥꯎꯔꯨꯕ ꯃꯐꯝꯒꯤ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯝꯃꯤ ꯕꯣꯏꯆꯥ ꯅꯪꯁꯦ ꯅꯕꯨꯛ ꯐꯩꯗꯀꯣ ꯅꯪ ꯁꯤꯔꯤꯁꯦ ꯌꯥꯝ ꯉꯜꯂꯦꯅ ꯃꯣꯏ ꯃꯌꯥꯝ ꯀꯞꯄꯤꯔꯝꯃꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯒ ꯑꯊꯧꯕ ꯄꯣꯛꯄꯤ ꯏꯃꯥꯅ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯌꯥꯝꯅꯒ ꯂꯩ ꯀꯠꯄ ꯑꯃꯗꯤ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅꯒ ꯈꯨꯔꯨꯝꯗꯅ ꯂꯩꯒ ꯆꯥꯏꯗꯅ ꯃꯩꯔꯥ ꯀꯠꯇꯅ ꯇꯧꯕ ꯑꯃꯗꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯨꯝꯅꯀꯟ ꯔꯣꯝꯒꯤ ꯁꯥꯏꯠꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅ ꯍꯨꯞꯇꯅ ꯑꯊꯧꯕꯒꯤꯗꯃꯛꯇ ꯂꯩ ꯆꯥꯏꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯒꯤ ꯁꯨꯝ ꯎꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕꯕꯨ ꯃꯌꯥꯝꯅ ꯂꯩ ꯀꯠꯄꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯕꯗꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯀꯦꯕ ꯄꯥꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯡꯆꯠ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯃꯥꯏ ꯃꯁꯥꯗ ꯑꯗꯨꯕꯨ ꯃꯗꯥꯎ ꯂꯩꯇꯕꯅꯤꯅ ꯃꯥꯁꯦ ꯃꯤꯡꯆꯠꯁꯦ ꯑꯝꯇ ꯐꯪꯈꯤꯗꯦꯕ ꯑꯩꯅ ꯈꯜꯂꯦ ꯑꯣ ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯝꯃꯝꯕꯁꯦ ꯁꯤꯔꯀꯥꯟꯗ ꯐꯪꯉꯦꯅ ꯑꯩ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯊꯧꯕ ꯋꯥꯏꯈꯣꯝ ꯅꯤꯜꯀꯃꯜ ꯏꯌꯥꯝꯕꯁꯦ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯦꯛ ꯇꯥꯕꯒ ꯏꯃꯨꯡꯁꯤꯗ ꯀꯔꯝꯕ ꯑꯍꯥꯡꯕꯒꯗꯤ ꯑꯣꯏꯍꯧꯏ ꯃꯦꯟꯕ ꯉꯝꯃꯔꯣꯏꯗꯕ ꯑꯍꯥꯡꯕ ꯀꯔꯝꯕ ꯂꯩꯍꯧꯏ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯜꯂꯛꯑꯔꯣꯏ ꯑꯩꯒꯤ ꯏꯆꯥꯗꯣꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯥ ꯂꯩꯇꯕꯗꯗꯤ ꯑꯍꯥꯡꯕ ꯉꯥꯛꯇꯅꯤ ꯏꯃꯨꯡꯁꯤꯗ ꯀꯩꯒꯤꯅꯣꯒ
ꯃꯄꯥ ꯇꯣꯂꯣꯞ ꯆꯥꯏ ꯃꯄꯥꯒꯤ ꯇꯣꯂꯣꯞꯇꯤ ꯌꯥꯝ ꯄꯤꯛꯏ ꯏꯆꯥꯒꯤ ꯇꯣꯂꯣꯞꯅ ꯇꯧꯔꯒ ꯑꯅꯝꯕ ꯆꯂꯥꯏꯔꯝꯕꯅꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯄꯥꯟꯗꯩ ꯊꯥꯔꯛꯑꯒ ꯑꯧ ꯏꯆꯥꯒꯤ ꯂꯩꯇꯕꯗꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯄꯥꯁꯨ ꯅꯥꯔꯤ ꯍꯧꯖꯤꯛ ꯗꯥꯏꯕꯤꯇꯤꯁꯁꯨ ꯋꯥꯡꯉꯤ BPꯁꯨ ꯂꯩꯕꯅꯤꯅ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯏꯌꯥꯝꯕ ꯋꯥꯏꯈꯣꯝ ꯅꯤꯂꯀꯃꯜ ꯏꯌꯥꯝꯕꯁꯤ ꯏꯃꯥꯒꯤ ꯃꯥꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯏꯃꯥ ꯃꯤꯠ ꯑꯝꯇꯪ ꯑꯣꯏꯁꯟꯕꯤꯌꯨ ꯑꯗꯨꯒ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯆꯥꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯕꯤꯒꯗꯕ ꯀꯔꯤ ꯄꯥꯎꯈꯣꯡ ꯆꯟꯕꯤꯒꯗꯕ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯒꯗꯕ ꯍꯥꯏꯇꯥꯔꯒꯗꯤ ꯏꯃꯥꯅ ꯏꯆꯥꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯕꯤꯔꯒ ꯊꯦꯝꯖꯤꯟꯕꯤꯔꯒ ꯅꯪ ꯆꯠꯂꯣꯀꯣ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯕꯤꯒꯅꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯌꯨ ꯆꯠꯀꯅꯨ ꯍꯥꯏꯗꯤ ꯏꯆꯥꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯅꯤꯡꯉꯦ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯗꯤ ꯂꯥꯞꯅ ꯃꯃꯥꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯉꯦ ꯑꯩꯗꯤ ꯏꯆꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯃꯥꯅ ꯊꯕꯛ ꯇꯧꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯂꯣꯏꯅ ꯄꯥꯡꯊꯣꯛꯑꯝꯗꯕ ꯃꯌꯥꯝꯁꯦ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯥꯡꯊꯣꯛꯅꯤꯡꯉꯦ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯊꯧꯅꯥ ꯍꯟꯒꯅꯨ ꯏꯆꯥꯗꯧꯅ ꯃꯊꯧꯅꯥ ꯐꯕ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯩ ꯃꯥꯡꯖꯤꯟ ꯊꯥꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯪꯃꯤꯟꯅꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯉꯥꯛꯄ ꯑꯃꯠꯇꯅꯤꯀꯣ ꯍꯥꯏꯁꯤꯗꯤ ꯍꯥꯏꯕꯁꯦ ꯏꯇꯣꯝꯇꯅ ꯉꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯏꯊꯟꯗꯅ ꯃꯌꯥꯝ ꯉꯥꯛꯄ ꯄꯨꯟꯅ ꯌꯥꯕ ꯅꯠꯇꯦ ꯉꯥꯛꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯨ ꯄꯥꯝꯃꯦ ꯑꯩ ꯑꯗꯣ ꯏꯃꯥ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯊꯧꯕ ꯏꯌꯥꯝꯕ ꯋꯥꯏꯈꯣꯝ ꯅꯤꯂꯀꯃꯜ ꯑꯦꯂꯥꯏꯁ ꯕꯣꯏꯆꯥꯒꯤ ꯃꯤꯡꯊꯣꯜꯁꯦ ꯅꯣꯡꯄꯣꯛ ꯌꯣꯏꯔꯦꯝꯕ ꯍꯥꯏꯅ ꯊꯣꯟꯕꯤ ꯃꯌꯥꯝꯅ ꯍꯌꯦꯡ ꯅꯤꯡꯁꯤꯡ ꯈꯨꯕꯝꯒꯨꯝꯕ ꯁꯦꯝꯕ ꯃꯇꯝꯗꯁꯨ ꯁꯤꯒꯤ ꯅꯨꯡꯁꯤꯅ ꯃꯌꯥꯝꯅ ꯊꯣꯟꯕꯤꯕ ꯑꯊꯧꯕꯒꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯊꯣꯜꯂꯅꯤ ꯍꯥꯏꯅ ꯑꯩꯈꯣই ꯈꯟꯖꯕ ꯑꯃꯁꯨ ꯂꯩꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯕꯥꯇꯣꯟꯁꯤꯗꯁꯨ ꯌꯥꯎꯔꯒꯁꯨ ꯂꯩꯔꯕꯅꯤꯅ ꯏꯃꯥꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯒ ꯁꯨꯃꯥꯏꯅ ꯊꯣꯟꯕꯤꯔꯛꯄꯁꯤꯗ ꯄꯨꯛꯄꯤꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯊꯣꯛꯂꯛꯏꯅꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯥꯅ ꯇꯧꯖꯔꯨꯕꯗꯨꯒꯤ ꯇꯧꯕꯅꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯊꯣꯟꯕꯤꯕꯗꯣ ꯑꯩ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯂꯧꯋꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯊꯧꯕ ꯄꯣꯛꯄꯤ ꯏꯃꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯑꯩꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯅꯤꯡꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯂꯥꯁꯇꯗꯤ ꯑꯩꯈꯣꯏꯁꯦ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨ ꯑꯣꯏꯗꯅꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯔꯒ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯟꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩ ꯊꯝꯅꯤꯡꯉꯤ ꯑꯩꯒꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯩ ꯊꯣꯏꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯗꯨꯒ ꯑꯩ ꯏꯆꯥꯅ ꯃꯌꯥꯝ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯅ ꯄꯥꯝꯃꯤꯕ ꯇꯧꯈ꯭ꯔꯕꯅꯤꯅ ꯂꯩꯕꯥꯛꯀꯤꯅꯤ ꯑꯩ ꯊꯣꯏꯅ ꯍꯦꯟꯅ ꯀꯩꯅꯣ ꯂꯩꯖꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯋꯥꯏꯈꯣꯝ ꯀꯥꯖꯜ ꯗꯦꯕꯤ ꯏꯆꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯍꯟ ꯑꯣꯏꯗꯣꯏꯅꯤ ꯁꯤꯈꯤꯕ ꯍꯥꯏꯕꯁꯦ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯐꯥꯎꯋꯦ ꯑꯗꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯥꯅ ꯃꯥꯡꯖꯤꯟ ꯊꯥꯔ ꯆꯠꯈ꯭ꯔꯕꯅꯤꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄꯁꯨ ꯐꯥꯎꯋꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯁꯤꯗꯒꯤ ꯍꯧꯈꯤꯕ ꯃꯌꯥꯝꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯄꯨꯟꯊꯔꯒ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯗꯩ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯕ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯤ ꯊꯝꯖꯅꯤꯡꯉꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯁꯨ ꯊꯣꯛꯍꯜꯂꯤꯁꯦ ꯕ꯭ꯔꯃꯥꯗꯒꯤ ꯃꯤꯂꯤꯇꯦꯟ ꯈꯔ ꯂꯥꯛꯑꯒ ꯃꯣꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯒꯨꯟꯗꯥ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯦꯕ ꯏꯁꯨꯁꯦ ꯑꯗꯣ ꯃꯣꯏꯒꯤꯁꯦ ꯌꯥꯝ ꯄꯤꯛꯄ ꯐꯨꯔꯨꯞꯅꯦꯕ ꯌꯥꯝ ꯄꯤꯛꯄ ꯐꯨꯔꯨꯞꯁꯦ ꯃꯣꯏꯅ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯌꯨꯝꯃꯩ ꯊꯥꯕ ꯃꯤ ꯍꯥꯠꯄ ꯃꯌꯥꯝꯁꯤꯗ ꯁ꯭ꯇꯦꯠ ꯒꯃꯦꯟꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯀꯩꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯅꯣ ꯃꯈꯣꯏꯁꯤꯡꯒꯤ ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯐꯨꯔꯨꯞ ꯑꯃꯅ ꯂꯥꯛꯑꯒ ꯂꯥꯟ ꯍꯧꯔꯒ ꯃꯤ ꯍꯥꯠꯄ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯑꯁꯨꯛ ꯄꯣꯡꯅ ꯊꯕꯛ ꯇꯧꯕ ꯉꯝꯃꯤꯁꯦ ꯃꯈꯣꯏꯒꯤ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯐꯝ ꯆꯥꯎꯕꯁꯤꯡꯁꯤꯒꯤ ꯀꯔꯝꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯀꯔꯝꯕ ꯃꯣꯏꯒꯤ ꯃꯇꯦꯡ ꯂꯩꯕꯅ ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯑꯁꯨꯛ ꯌꯥꯝꯅ ꯒꯨꯟꯗꯥ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯅ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯗꯒꯤ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯩ ꯄꯥꯀꯤꯁꯇꯥꯟꯒ ꯀश्मीꯔꯒ ꯁꯤꯗ ꯕꯥꯎꯟꯗꯔꯤ ꯋꯥꯜ ꯈꯥꯕ ꯃꯇꯝꯗ ꯗꯤꯁꯇꯦꯟꯁ ꯈꯔ ꯂꯩ ꯑꯗꯨꯗ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯆꯪꯕ ꯌꯥꯗꯦꯕ ꯁꯨꯠ ꯇꯧꯔꯒ ꯍꯥꯠꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯕꯥꯎꯟꯗꯔꯤ ꯀꯩꯗꯧꯕꯩ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯗ꯭ꯔꯤꯅꯣꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯥꯎꯟꯗꯔꯤꯁꯦ ꯃꯇꯦꯛ ꯈꯔꯗꯤ ꯕꯥꯎꯟꯗꯔꯤ ꯋꯥꯜ ꯇꯧꯕꯤꯔꯝꯃꯦ ꯑꯗꯒꯤ ꯗꯤꯃꯥꯒ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡꯗꯒꯤ ꯃꯔꯩ ꯌꯦꯠꯅꯔꯒ ꯍꯧꯖꯤꯛ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯁꯤꯗꯩꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯌꯥꯝ ꯂꯥꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤन ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯌꯦꯕ ꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯄꯤꯕꯤꯔꯤꯅꯣꯕ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯒꯨꯟꯗꯥ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯒꯃꯦꯟꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟꯅ ꯀꯩꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯤꯅꯣꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗ ꯊꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯀꯨꯀꯤꯒꯤꯗꯁꯨ ꯊꯣꯛꯑꯝꯒꯅꯤꯑꯕ ꯁꯣꯏꯗꯅ
ꯑꯗꯣ ꯁꯤꯃꯥꯏꯅ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ नाकन अनीमक्ता लान सोनरगा मिहान मिपुन मयाम अमा लेनरगा करम्ब कांदा मणिपुर से शांति लेरकदैनोबा कौंगमदबदी याम लेरे यामना अगी नावपासे मथौना याम फैये थबक अमा मंगोंद सिनबा मतमद मागी लौभम तब रेस्पॉन्सिबिलिटी से चप चाना लौब ngमेबा एनी थबक अमा सिनबा मतमद हाउसिंग मा मार्शल नेवी ओरिसे सिजु थबक तुमगी माने रेस्पॉन्सिबिलिटी से चप चाना पुबनिना कंपनी खुदिंगमंगना माजे डिमांड लेयबा मा युम सुटी थोरप मतम सुटी खतंग सांगने लेबा मतम कंपनी गैना मा अदुम कौरक मा अदुम पुसनबा दुम होनेबा अदुगी सुम मथक्ता अतोप थबक मयाम अमा सिनबा मतम याम रेस्पॉन्सिबिलिटी लेना इनाउ पाजे थबक तवे याम पिकइंगाई दगी हौना अंगांग से अंगांग मयाम मरक्तगी खरा हेना मयाम दगी हेना टैलेंट लेबदो ओयबा खरा मरिन जेंजु खरा खाई दुग मथौना जो खरा फैयबा अदे अइने याम पिकइंगाई अइने याम नुंगाई गतबा अमा लेय इनाउ पाजे वाजे पिकइंगाई दगी दुम अखोइना लौब पोबसे दुम तौबनिना हेक खरा लूना तौबसे हेक कोइतान तानैदना अंगांगसे इचे आई लाके इचे आई लाके हर कोइतान तानबसे दुम तौवेबा अदो माजे तानबसे माई आई तुंग इनरपसना माजे पुखीदा तारबा आई नौनु पासे अदो पुखीदा तारगने थोरप कांदा अंगांगसे पुखीदा तारगा मथन दुम काखलगा मथत लेप लेरमे आई नौ पासे खरा मयामदगे खरा मथौना खरा लेबा आई नौ पासे पिंगाइदगे निको काफै चप हेरपदगे अदुमाइना तवे अदो सुमाइना आइगे इनाउ नुपाबा सिगुम्बा अमा सिरिजे सुमाइना मथंग मयाम अमा सिरखिनेबा थमोइदा यामना चाय चाकपदि अदुके मतिक चाय असिदा हाइरोगने असेंग बाई अदुम फोंदोक्सगेको सिदाइगा स्टेट गवर्नमेंट अगेंस्ट द खोइना हाइबा मतमदा नुंगदांगदा लागा नोंमै कापसनगिद्रा हाइरे कीबगि लैबा इसादा खोइगी पेंदबसे फोंदोरकांदा होरे नुंगदांग करि तौरकदैनो हाइबगी अकीबा लैरेबा खोइदा सिमा खतंगे थोअनिंगदे अदुगा यारिगैदी हुजिकी चथरिबा इशू वार से यामनाने अथुबा मतमदा तानाबिरगा लोइसनबा अदुगा मयामसे मणिपुरदा लेरिबा मयामसे हुजिक लोइनमक लेरिबा मयामसे लोइना एग्रेसिव लोइ ओइनरे लोइना खतंग कैगुमा मतौबा मतमदा वाहि मतंग हाइनबा मतमदसु हेक्ता साउनिंगबगी कैनो तौबगी ngसागी मयामसे लोइना साउनरगा लोइ लैरेबा सीना कैसु कुइना सुम शांति ओइरपदि कैसु ngमोय शांति पोरपसु ngमोय अदुना मया सेंट्रल गवर्नमेंट एंड स्टेट गवर्नमेंट दगी अनिदगी वारी से फजना ताथोक तासिन तौमिनरगा वारी सानबा याबना कदाइदना कदाइबा वारी सानबा याय कदाइदना कदाइबा तानबा याय हाइबरगा तानबिरगा यारिगदी लानजे लोइसनहनिन बियो सिनाइना मयामदा इन रिक्वेस्ट तौनि सिदंगी लौबियो म्याना पांगबीबनेना खनबियोबको यामदी यामजदे दो सम सिनबा